ꯏꯁ꯭ꯋꯔꯗ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥ ꯍꯦꯛꯇ ꯉꯥꯡꯅꯤꯡꯏ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯉꯥꯡꯅꯤꯡꯏ, ꯌꯥꯝꯅ ꯙꯔꯃ ꯆꯦꯟꯕ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ "ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯏꯁ꯭ꯋꯔ, ꯏꯁ꯭ꯋꯔ, ꯏꯁ꯭ꯋꯔ" ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯍꯥꯏꯔꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯩ ꯑꯁꯦ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯕ ꯈꯪꯉꯨ꯫ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯕ ꯌꯨꯝꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩ, ꯑꯩ ꯍꯥꯏꯖꯒꯦ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯁꯦꯀꯦꯟ 30 ꯂꯣꯏꯅꯗꯨꯅ ꯍꯧꯕ ꯌꯥꯏ, ꯅꯪꯒꯤ ꯉꯝꯕꯒꯤ ꯃꯊꯛꯇ ꯇꯧꯒꯅꯨ, ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯩ ꯄꯨꯡ 1 ꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯅꯨ, ꯃꯔꯝꯗꯤ ꯃꯗꯨ ꯅꯪ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯗꯤ ꯃꯤꯅꯤꯠ 10 ꯈꯛꯇ ꯉꯝꯂꯛꯏ ꯑꯗꯨꯒ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯝꯃꯤ, ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯉꯥꯏꯖꯕ ꯉꯝꯂꯦ, ꯑꯗꯨꯕꯨ ꯍꯧꯔꯛꯄꯗꯗꯤ ꯑꯩ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯏꯉꯝ ꯉꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯩ ꯎꯖꯔꯦ꯫ ꯏꯁ꯭ꯋꯔꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯟꯕꯤꯕ ꯑꯩ ꯎꯖꯔꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯔꯦ, ꯑꯋꯥ ꯑꯅꯥꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯀꯌꯥ ꯍꯣꯡꯍꯟꯕꯤꯕ ꯑꯩ ꯎꯖꯔꯦ, ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯣꯡꯍꯟꯕꯤꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ, ꯃꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ, ꯃꯗꯨꯗꯤ "ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯤ, ꯑꯩ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯅ ꯍꯤꯡꯖꯔꯦ, ꯍꯧꯖꯤꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯀꯔꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕꯒ ꯂꯣꯏꯅꯅ ꯀꯔꯝꯅ ꯍꯤꯡꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯛꯄ ꯉꯝꯂꯒꯅꯤ, ꯃꯔꯝꯗꯤ ꯀꯔꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕꯒ ꯂꯣꯏꯅꯅ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯥꯁꯇꯔꯒꯤ ꯗꯤꯒ꯭ꯔꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯄ, ꯑꯗꯨꯕꯨ ꯑꯇꯣꯞꯄꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯄ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯆꯞ ꯌꯨꯡꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯐꯪꯂꯤꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯍꯣꯏ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜ ꯆꯞ ꯌꯨꯡꯕ ꯃꯊꯧ ꯇꯥꯏ, ꯅꯪ ꯆꯦꯛꯁꯤꯟꯕ, ꯅꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ ꯃꯊꯧ ꯇꯥꯏ, ꯅꯪ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ, ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯔꯦꯞꯁꯤꯡ ꯂꯦꯞꯆꯒꯗꯕꯅꯤ, ꯃꯁꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯐꯤꯚꯝ ꯑꯃ ꯇꯥꯗꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯋꯥꯍꯩꯗ ꯄ꯭ꯔꯥꯔꯊꯅꯥ ꯑꯃꯁꯨꯡ ꯑꯐꯕ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯏꯁ꯭ꯋꯔꯒ ꯃꯇꯝ ꯂꯣꯏꯅꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯈꯛꯇ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ, ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨꯅꯤ꯫ "ꯏꯁ꯭ꯋꯔ, ꯑꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ, ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯅ ꯈꯟꯕꯤꯔꯤꯕꯒꯦ ꯈꯪꯗꯦ, ꯑꯗꯨꯕꯨ ꯄ꯭ꯔꯚꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯊꯥꯗꯣꯛꯄꯤꯗꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯗꯨꯇ ꯄꯥꯝꯖꯩ, ꯑꯗꯨꯅ ꯅꯪꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯣꯏꯁꯅꯨ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯪ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯁ꯭ꯋꯔ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯤꯛ ꯊꯟꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯑꯃꯁꯨꯡ ꯏꯁꯥꯒꯤ ꯑꯐꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯑꯀꯣꯟꯕꯗ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯑꯁꯦ ꯍꯦꯛ ꯍꯦꯛ ꯅꯥꯊꯩꯗꯨꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯅ ꯊꯕꯛ ꯇꯧꯖꯩ꯫ ꯇꯁꯦꯡꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯑꯩ ꯄꯥꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯉꯩ 16th century ꯑꯗꯨꯋꯥꯏꯗ ꯏꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛꯀꯥꯟ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯆꯔꯆ ꯑꯗꯨꯒꯤ ꯃꯇꯝꯒꯨꯝꯅ ꯇꯧꯔꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯥꯝꯖꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯐꯪꯍꯟꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏ, "ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯧ,
ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯤꯕꯤꯒꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯁꯥꯅ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯖꯧ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯨ ꯑꯗꯨꯒ ꯃꯉꯣꯟꯗ ꯉꯥꯏꯖꯧ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯎꯗꯅ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯝꯕ ꯏꯁ꯭ꯋꯔꯗ ꯄꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯅ ꯇꯧꯔꯛꯀꯗꯕ ꯑꯉꯛꯄꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯔꯛꯈꯤꯒꯅꯤ꯫ ꯑꯩꯕꯨ ꯃꯤ ꯀꯌꯥꯅ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯩ, ꯏꯁ꯭ꯋꯔ, ꯅꯪꯒ ꯑꯩꯒꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯏ, ꯈꯪꯗ꯭ꯔꯅꯦ? ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯪꯏ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯈꯛ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯗ ꯉꯥꯏꯔꯒ ꯃꯇꯝ ꯂꯦꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯣꯍꯥꯟ 13:3 ꯖꯤꯁꯨꯅ ꯍꯥꯏ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯅꯕ ꯄꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯂꯣꯏꯗꯨꯅ ꯑꯩꯅ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪꯄꯥꯟꯗ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯜꯂꯤ꯫ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯂꯥꯡꯗꯨꯅ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯁꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯋꯥꯍꯩꯗ ꯏꯁ꯭ꯋꯔꯅ ꯎꯠꯄꯤꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯅꯪ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯑꯁꯨꯝ ꯄꯥꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯅꯪꯅ ꯈꯟꯕ ꯌꯥꯏ, ꯑꯁ, ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯈꯤꯒꯗꯧꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯤꯉꯩꯗ, ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯉꯥꯡꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯈꯪꯍꯟꯕꯤꯔꯛꯄ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯗꯥꯏꯗ ꯃꯗꯨ ꯅꯪꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯔꯨꯝꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯈꯪꯕ ꯃꯔꯝꯅ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯨꯡꯗ ꯅꯪ ꯐꯥꯎꯒꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯅꯪꯒꯤ ꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯈꯪꯕ ꯑꯃ ꯂꯥꯛꯄ ꯑꯗꯨꯕꯨꯅꯤ꯫ ꯃꯗꯨ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯅꯪ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯟꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯈꯪꯍꯟꯕꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯏꯁ꯭ꯋꯔꯅ ꯐꯪꯍꯟꯅꯤꯡꯕ ꯑꯗꯨ ꯐꯪꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯏꯄꯥ, ꯑꯩꯕꯨ ꯃꯇꯤꯛ ꯃꯉꯥꯜ ꯄꯤꯅꯕꯤꯌꯨ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯔꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯗꯨ ꯑꯩꯅ ꯅꯣꯡꯃ ꯄꯥꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩ ꯀꯞꯂꯝꯃꯤ꯫ ꯑꯩ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ, ꯏꯁ꯭ꯋꯔ, ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯤꯟꯅꯕꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯒꯦ꯫ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯇꯪꯈꯥꯏꯗ ꯂꯩꯕ ꯃꯤꯁꯛ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯅꯨ꯫ ꯆꯥꯡꯆꯠ ꯑꯃꯗ ꯂꯩꯕ, ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯑꯗꯨꯇ ꯇꯧꯕ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯋꯥꯔꯦꯞ ꯄꯤꯌꯨ ꯃꯗꯨꯗꯤ ꯅꯪ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯆꯥꯎꯍꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯪꯕ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯎꯗꯅꯗꯤ ꯅꯪ ꯀꯔꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯕ ꯑꯃ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯃꯥꯟꯅꯅꯕ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯕꯨ ꯁꯦꯝꯕ ꯌꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ꯫ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯒꯥꯂꯥꯇꯤꯌꯥ 4:18ꯗ
ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏ, ꯅꯈꯣꯏꯒꯤ ꯅꯨꯡꯗ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯑꯣꯡ ꯁꯦꯝꯒꯠꯇ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯍꯣꯠꯅꯈꯤꯒꯅꯤ, ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯈꯤꯒꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩ, ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨꯃꯛ ꯅꯈꯣꯏꯅ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯌꯣꯍꯥꯟ 8:3 ꯑꯩꯕꯨ ꯊꯥꯔꯛꯄ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡ ꯑꯩꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯇꯧꯕ ꯇꯥꯏ꯫ ꯃꯤ ꯑꯃꯠꯇꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯍꯤꯡ ꯑꯗꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯅꯕ ꯖꯤꯁꯨꯅ ꯍꯣꯠꯅꯈꯤ꯫ ꯑꯦꯐꯦꯁ 2:3ꯗ ꯌꯦꯡꯃꯤꯟꯅꯁꯤ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡꯗ ꯆꯠꯂꯝꯃꯤ꯫ ꯃꯁꯤ ꯄꯣꯜꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯐꯔꯦ, ꯅꯈꯣꯏ ꯑꯁꯨꯝꯅ ꯍꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯅ ꯍꯤꯡꯕ ꯌꯥꯔꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯁꯤꯡꯗ ꯆꯠꯂꯝꯃꯤ, ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯨꯡꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏ ꯃꯍꯧꯁꯥꯅ ꯑꯁꯥꯎꯕꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯂꯥꯛꯄꯤꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯐꯖꯍꯟꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯅ ꯇꯁꯦꯡꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯩꯕꯤꯔꯔꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯗ ꯂꯩ ꯍꯥꯏꯕꯁꯤ? ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯪꯒꯤ ꯃꯌꯥꯏ ꯇꯥꯡꯕꯟꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯤꯗꯨꯅ ꯃꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯅꯨꯡꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯑꯗꯨꯅꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕꯁꯤꯡ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯁꯦꯡꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯅꯨꯡꯗꯒꯤ ꯁꯦꯡꯗꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯅꯪꯅ ꯍꯤꯡꯕ ꯑꯩꯅ ꯄꯥꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯄꯤꯌꯨ, ꯃꯌꯥꯝ ꯄꯨꯝꯕ ꯍꯥꯏꯕꯤꯌꯨ, ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨ ꯑꯩ ꯐꯪꯖꯔꯦ꯫ ꯃꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯕ ꯃꯤꯁꯛ ꯑꯗꯨ ꯅꯪ ꯑꯣꯏꯕ ꯌꯥꯅꯅꯕ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯤ ꯅꯣꯡꯃ ꯈꯛꯇꯗ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ, ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯅ ꯑꯩꯅ ꯀꯧꯖꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯗꯣꯛꯄꯤ꯫ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯀꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯉꯁꯤ ꯑꯌꯨꯛ TVNꯗ ꯑꯩꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯁꯨꯡ ꯃꯪꯂꯥꯟꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯅ ꯃꯤꯑꯣꯏ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯅꯖꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯑꯄꯥꯝꯕ ꯃꯥꯏꯀꯩꯗꯒꯤ ꯍꯦꯛ ꯍꯦꯛ ꯑꯣꯟꯅ ꯆꯠꯄꯒꯨꯝ ꯊꯦꯡꯅꯩ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯥꯁꯇꯔ ꯃꯥꯏꯛꯅ ꯌꯥꯝꯅ ꯐꯖꯕ ꯈꯨꯗꯝ ꯑꯃ ꯄꯤꯗꯨꯅ ꯍꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅ꯭ꯌꯨ ꯌꯣꯔꯛ ꯊꯥꯗꯣꯛꯇꯨꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯆꯠꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯃꯠꯇꯗ ꯄꯟꯊꯕ ꯇꯧꯗꯅ ꯐ꯭ꯂꯥꯏꯠ ꯄꯥꯝꯖꯩ꯫ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯋꯥꯄꯥꯎ ꯑꯁꯤ ꯁꯣꯏꯗꯅ ꯅꯪ ꯇꯥꯅꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕ ꯑꯃꯁꯨꯡ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯅꯤ, ꯑꯗꯨꯒ ꯑꯋꯥ ꯑꯅꯥꯁꯤꯡꯕꯨ ꯐꯥꯎꯗꯣꯛꯇꯨꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯤꯡꯂꯝꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯊꯨꯅ ꯇꯧꯅꯔꯦ, ꯑꯗꯨꯅ ꯆꯥꯅꯤꯡꯕ, ꯊꯛꯅꯤꯡꯕ, ꯐꯣꯇꯣ ꯅꯝꯕ, ꯐꯤꯔꯣꯜ, ꯁꯨ ꯆꯥꯝꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯊꯨꯅ ꯇꯧꯅꯔꯦ꯫ ꯑꯁꯨꯝꯅ ꯆꯔꯆꯇ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥ ꯑꯅꯥꯁꯤꯡꯗꯗꯤ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯋꯥꯕ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯅꯕ ꯅꯪ ꯈꯥꯡꯕꯁꯨ ꯀꯟꯕ ꯇꯥꯏ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯅ ꯁꯦꯟꯠ ꯂꯨꯏꯁꯀꯤ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯨꯡ ꯑꯣꯏꯕ ꯑꯦꯌꯔꯄꯣꯔꯠ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯄ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯟꯊꯗꯅ ꯆꯠꯄ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯄꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯆꯠꯀꯗꯕ
ꯅ꯭ꯌꯨ ꯌꯣꯔꯛꯇꯒꯤ ꯄꯥꯏꯒꯗꯕ ꯄ꯭ꯂꯦꯟ ꯑꯃꯗ ꯅꯪ ꯐꯝꯂꯤ ꯑꯗꯨꯒ ꯅꯪ ꯆꯤꯀꯥꯒꯣ ꯑꯃꯁꯨꯡ ꯐꯤꯅꯤꯛꯁꯇ ꯄꯟꯊꯒꯗꯧꯔꯤ꯫ ꯄꯨꯡ 2 ꯈꯛꯇ ꯄꯟꯊꯒꯗꯕꯗꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯃꯔꯝ ꯑꯃ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯊꯪꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯌꯧꯔꯛꯇꯕ ꯃꯔꯝꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ 2 ꯑꯃꯨꯛ ꯄꯟꯊꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯌꯧꯅꯤꯡꯉꯤ꯫ ꯁꯦꯃꯤꯅꯥꯔ ꯑꯗꯨꯗ ꯆꯠꯂꯨꯔꯦ, ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯂꯦ, CD ꯈꯔꯁꯨ ꯐꯪꯂꯛꯂꯦ, ꯄ꯭ꯔꯚꯨꯁꯨ ꯊꯥꯒꯠꯂꯤ꯫ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕ ꯑꯃꯁꯨꯡ ꯏꯁꯥꯅ ꯈꯨꯗꯨꯝ ꯆꯟꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯟꯊꯕꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯅꯪꯅ ꯈꯜꯂꯨꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯨꯏꯒꯅꯤ ꯑꯃꯁꯨꯡ ꯅꯪꯅ ꯈꯜꯂꯨꯕ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯪꯅ ꯃꯗꯨ ꯊꯦꯡꯅꯔꯨꯕ ꯃꯔꯝꯅ ꯅꯪ ꯙꯔꯃ ꯆꯦꯟꯕꯒꯤ ꯃꯍꯩ ꯑꯗꯨ ꯂꯣꯛꯀꯅꯤ꯫ ꯑꯔꯨꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯕ ꯑꯁꯣꯟꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯒꯅꯨ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯣꯟꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅꯅꯕ ꯅꯠꯇꯦ꯫ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯑꯩꯉꯣꯟꯗ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯕ ꯑꯃꯁꯨꯡ ꯏꯁꯥ ꯈꯨꯗꯨꯝ ꯆꯟꯖꯕ ꯂꯩꯔꯝꯂꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠ ꯆꯤꯞ ꯍꯦꯛ ꯎꯕꯒ ꯗꯖꯟ ꯑꯃ ꯂꯩꯔꯒ ꯍꯦꯛꯇ ꯆꯥꯊꯣꯛꯏ꯫ ꯆꯣꯀ꯭ꯂꯦꯠ ꯆꯤꯞ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯖꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯏ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯒꯗꯒꯦ ꯑꯩ ꯈꯪꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯤꯡꯖꯤꯟꯕ ꯑꯃꯁꯨꯡ ꯇꯣꯛꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯅꯈꯣꯏ ꯈꯔꯅ ꯈꯜꯂꯤ꯫ ꯀꯅꯥ ꯀꯅꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯥꯝꯕꯒꯦ? ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯅ ꯄꯥꯝꯖꯕ ꯈꯔ ꯂꯩ꯫ ꯀꯦꯔꯣꯠ ꯀꯦꯛꯁꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯏꯁ ꯌꯥꯎꯕꯗꯨꯅꯤ ꯍꯦꯟꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯆꯝ ꯆꯝꯕ ꯑꯗꯨ ꯑꯣꯏꯅ ꯍꯞꯇꯥ ꯑꯃꯗ 2ꯔꯛ ꯈꯛꯇ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯆꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯂꯥꯡꯗꯨꯅ ꯑꯩꯒꯤ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯦꯛ ꯑꯗꯨ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯀꯦꯛ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯒꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯍꯣꯏ, ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯝꯅ ꯄꯥꯝꯂꯦ ꯍꯥꯏꯅ ꯂꯧꯔꯁꯤ, ꯑꯗꯨꯒ ꯅꯪ ꯑꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯔꯒ ꯅꯪ ꯀꯨꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯅꯥ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯃꯗꯨ ꯀꯗꯥꯏꯗ ꯆꯥꯒꯗꯒꯦ ꯈꯟꯗꯣꯛꯂꯅꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯥꯏ, ꯑꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯁꯣꯟꯕ꯫ ꯑꯩ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯗꯕ ꯉꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯪ ꯆꯥꯗꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯥꯏ, ꯑꯩ ꯆꯥꯗꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯃꯗꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯪꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯐꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯇꯥꯔꯕꯁꯨ ꯅꯪ ꯃꯗꯨ ꯆꯥꯗꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯎꯠꯀꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯐꯝ ꯑꯃꯗ ꯅꯪꯁꯦ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯜ ꯃꯊꯦꯜ ꯈꯨꯗꯤꯡꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀ꯭ꯂꯔꯛ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯂꯛꯏ, ꯑꯗꯣꯝ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯍꯥꯎꯕ ꯑꯃ ꯁꯦꯝꯅꯅꯕ ꯅꯪꯅ ꯍꯥꯏꯔꯦ꯫ ꯑꯆꯧꯕ ꯆꯥꯃꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯄꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯃꯗꯨꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯅꯪ ꯆꯥꯗꯅ ꯇꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯃꯤ ꯈꯔꯗꯤ ꯃꯗꯨ ꯆꯥꯗꯅ ꯇꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟꯁꯤ꯫ ꯅꯪꯅ ꯃꯗꯨ ꯍꯦꯛ ꯆꯥꯒꯦ ꯇꯧꯕꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯑꯃ ꯇꯥꯔꯦ꯫ ꯑꯏꯪꯕ ꯀꯔꯤꯒꯨꯝꯕ ꯌꯣꯠꯀꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯪꯒꯤ ꯀꯣꯛꯇ ꯊꯦꯡꯕꯒꯨꯝꯅ ꯅꯪꯅ ꯐꯥꯎꯖꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯗꯨ ꯌꯥꯝꯅ ꯊꯧꯕ ꯈꯨꯠ ꯑꯃꯅ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯃꯩ ꯑꯃꯅ ꯇꯝꯂꯛꯄꯗꯨ ꯎꯔꯦ꯫ ꯌꯥꯝꯅ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏ, ꯅꯪꯅ ꯃꯗꯨꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯆꯥꯔꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯑꯩꯅ ꯀꯥꯞꯈꯥꯏꯒꯅꯤ꯫
Hꯧꯖꯤꯛꯇꯤ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ, ꯅꯪ ꯃꯗꯨꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯈꯤꯒꯗ꯭ꯔꯥ? ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯣꯜꯁꯤꯡ ꯑꯗꯨ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯗꯕ ꯉꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯐꯣꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯁꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯗ꯭ꯔꯕꯗꯤ ꯑꯐꯕ ꯐꯣꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯑꯗꯨꯅꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯗꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗ꯭ꯔꯒ ꯑꯩ ꯁ꯭ꯋꯔꯒꯗ ꯆꯠꯀꯗ꯭ꯔꯥ? ꯍꯣꯏ, ꯅꯪꯒꯤ ꯅꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗꯕ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯞ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ꯫ ꯅꯪꯅ ꯅꯪꯒꯤ ꯌꯨꯝ ꯀꯩ ꯐꯖꯅ ꯁꯦꯟꯅꯗꯕ ꯃꯔꯝꯅ ꯅꯪ ꯍꯧꯖꯤꯛ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯗꯦ, ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯅꯪꯅ ꯐꯖꯅ ꯁꯦꯟꯅꯕꯤꯗ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯐꯖꯅ ꯂꯩꯅꯕꯒꯤꯗꯃꯛ ꯅꯪ ꯆꯦꯛꯁꯤꯟꯖꯗ꯭ꯔꯦ, ꯅꯪ ꯅꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗ꯭ꯔꯦ, ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯑꯗꯨ ꯉꯥꯡꯗꯨꯅ ꯂꯩꯔꯦ, ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯗꯨ ꯍꯦꯛꯇ ꯈꯜꯂꯦ, ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯍꯦꯛꯇ ꯇꯧꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯁ꯭ꯋꯔꯒꯗ ꯆꯠꯄ ꯌꯥꯍꯜꯂꯣꯏ ꯍꯥꯏꯅꯗꯤ ꯑꯩ ꯍꯥꯏꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯅꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯕ ꯑꯃꯁꯨꯡ ꯅꯁꯥꯕꯨ ꯅꯁꯥꯅ ꯈꯨꯗꯨꯝ ꯆꯟꯖꯕ ꯑꯗꯨꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ꯫ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯈꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯐꯪꯖꯒꯅꯤ, ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯊꯕꯛꯅ ꯎꯠꯀꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯆꯔꯆ ꯆꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯖꯤꯁꯨꯕꯨ ꯇꯁꯦꯡꯅ ꯍꯛꯆꯤꯟꯅꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪ ꯃꯍꯥꯛꯄꯨ ꯄꯦꯟꯅꯕ ꯍꯤꯡꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯄꯨꯟꯁꯤ ꯑꯁꯤ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯩ: ꯙꯔꯃꯒꯤ ꯑꯣꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯍꯛꯆꯤꯟꯅ ꯑꯣꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯍꯛꯆꯤꯟꯅ ꯑꯣꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯗꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯊꯧꯖꯤꯟꯖꯔꯤ, ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨ ꯄꯥꯝꯖꯩ ꯃꯗꯨꯗꯤ ꯆꯔꯆ ꯑꯁꯦ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯑꯃꯨꯛ ꯈꯜꯂꯔꯣꯏ, ꯙꯔꯃ ꯌꯥꯝꯅ ꯆꯦꯟꯕ ꯁꯥꯕ ꯃꯗꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯒ ꯁ꯭ꯋꯔꯒꯗꯪ ꯌꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯈꯛꯇ ꯂꯩꯕ ꯑꯗꯨꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯐꯕꯁꯤꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯃꯤ ꯃꯥꯟꯅꯅꯕ ꯏꯁ꯭ꯋꯔꯗ ꯑꯩꯕꯨ ꯁꯦꯝꯕꯤ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯍꯟꯅꯤꯡꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡꯗꯒꯤ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯅꯤ, ꯅꯩꯅꯖꯒꯅꯤ, ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯉꯥꯏꯖꯈꯤꯒꯅꯤ꯫ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯍꯣꯡꯂꯛꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯅꯤ꯫ ꯃꯤ ꯀꯌꯥ ꯑꯃ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯍꯤꯡꯗꯨꯅ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯗ꯭ꯔꯕꯁꯨ ꯁ꯭ꯋꯔꯒꯗꯗꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯔꯥꯎꯕꯗꯤ ꯂꯩꯔꯣꯏ, ꯃꯈꯣꯏꯗ ꯏꯪꯊꯕꯗꯤ ꯂꯩꯔꯣꯏ, ꯃꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯃꯁꯤꯃꯛꯅ ꯅꯪꯕꯨ ꯀꯤꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯒꯅꯤ, ꯍꯣ ꯑꯩꯒꯤ ꯏꯁ꯭ꯋꯔ, ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯤꯡꯕ ꯑꯣꯏꯍꯟꯕꯤꯒꯅꯨ, ꯍꯥꯏꯕ ꯏꯟꯗꯕ ꯃꯁꯥ ꯃꯊꯟꯇꯒꯤ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯍꯟꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯐꯥꯟꯈꯣꯡꯗ ꯄꯨꯟꯁꯤꯟꯕꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯋꯥꯈꯜ, ꯋꯥꯍꯩ ꯑꯃꯁꯨꯡ ꯊꯕꯛꯁꯤꯡꯅ ꯅꯪꯒꯤ ꯅꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯄ ꯑꯣꯏꯁꯅꯨ꯫ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯩꯕꯨ ꯇꯧꯍꯟꯕꯤꯌꯨ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯝꯕꯒꯦ? ꯐꯔꯦ, ꯃꯗꯨ ꯑꯣꯏꯔꯀꯥꯟꯗ ꯅꯪꯅ
ꯇꯧꯔꯣꯏꯗꯕꯁꯤꯡ ꯑꯗꯨꯗ ꯅꯪ ꯇꯧꯔꯣꯏ ꯑꯃꯁꯨꯡ ꯇꯧꯒꯗꯕꯗ ꯇꯧꯅꯤ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯇꯝ ꯈꯔ ꯅꯪ ꯅꯥꯏꯇꯣꯝ ꯇꯥꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯅꯈꯣꯏꯅ ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯐꯪꯅꯅꯕ ꯑꯩꯅ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯈꯟꯕ, ꯍꯪꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯄ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯕꯣꯔ ꯄꯤꯕꯤꯕ ꯄꯥꯝꯃꯤ꯫ ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯅ ꯑꯣꯏꯍꯟꯅꯤꯡꯕ ミꯁꯛ ꯑꯗꯨ ꯑꯩ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯐꯪꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯐꯪꯖꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩ ꯇꯧꯖꯒꯅꯤ꯫ ꯑꯩ ꯍꯦꯟꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯕꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯑꯩ ꯍꯤꯡꯖꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯇꯤꯛ ꯆꯥꯎꯍꯟꯅꯅꯕ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯁ꯭ꯋꯔꯕꯨ ꯀꯟꯅ ꯊꯥꯒꯠꯄꯤꯌꯨ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯆꯠ ꯑꯁꯤ ꯈꯛꯇꯅꯅꯤ ꯅꯪꯅ ꯄꯥꯝꯕ ꯑꯗꯨ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯄꯣꯠꯇꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯠꯇꯨꯕꯨ ꯐꯪꯅꯕ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯇꯧꯅꯤꯡꯗꯦ꯫ ꯃꯗꯨꯒꯤ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯟꯕꯤꯌꯨ꯫ ꯅꯍꯥꯛ ꯑꯐꯕ ꯐꯣꯜ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite